State Force now khul ngakpa mga fazin kiba ado condition amate yaudana thadorakadabani haina Manipur pumbada pung nifuga nipangi general strike kaukrabasu lengakna positive response piraktabadage ngasi nungthal pung ama tabadage manak nakpa police station Singda changduna eikhoisu khul ngakpa yaowi eikhoibusu phabiyu haina mass arrest ki khongjang changsinba hokre Meeoi mapan ashok apan nangkhre Mass arrest ki khongjang changshinna ba warif laukiba ase ngarang numidang wairam maibam leikai community hall da pangthukiba mifam amana laukibane mifam maduda langthabal kendra clubs coordinating committee langthabal kendra mera paibi coordinating committee all kongba road united clubs organization kurang mokong united club sagolban apun baluf amade krai ahongai thangjam leikai club amasong mera paibi gi mihut singsu saruk yakhe ngasi kawa police station tamna mafam kaya dagi lakpa miyam thomjinlakpada security force ki maikai dagi tear gas cell kaya kaptuna miyam madu tankhai na bohanakhe maduda housing fawgi oina Meeoi mari rom asok apanangkhe housing su ambulance kaya mafam maduda Thomjinduna asok pasing hondorak leptre kwa kaithal police outpost haingang police station na chingba singda su masing yamlaba miyam thomjinnarakhi haide Imphal East district ki oina su Porompat police station tamna miyam na thomjinlakhe Ayang pale kurai kongpal maikai dege miyam na Porompat police station tamna changsilakpada police ki maikai dege tear gas cell amasong stun grenade sing sizinaduna miyam adu tankhai na bohanakhe thaudok aduda khongjangloi manga asok apan nangkhe